Dari hai dong. Beginning M. Rangni, President Naga People's Union Impal. Mesti tang 7 July 2026. Maite Amadi Naga Sing Manipurda Kuntaminari ba Yelhomi jointly a mass protest ogni. Maramdi tang Tram Doida Leilon Waiteda Kunsakungi Innocent Pasrani Micham Madi Turuk Adunumita Paraga Changa Gumna Hatre Kuki Shuki Kader Makoina Halaga Ekoi Hakangse Makak Sha Gumna Gaga Tonga Magi Nuki family sing the Pijarabra Habise Ekoi Singnare Madung Sipaba Ekoina India government Amadi Manipur government da Habiro Chief Justice delivered to Biro Shu advocate to Biro Nomai sis to Biro Kuki terrorist capital punishment Biro Ekoi Indian gi IPC ki Makada book to Biro natural capital punishment Biro Ekoi Timanche Nisipaba Ekoi Hungary Adin Hendokta Impal the labor Valley the labor Maite Kunakpa Aramba Tengol Ni Krapake Adubong is Tato Havayate Aduna Mashi problem Anishe Naga civilian ni Teruk Hakiba Sanga Kunakapa Aduga Maite Kunakpa Habshe Mashi against the Ekoi Maite Amadi Nagana jointly Ekoi sitting protest only Atuba Mutamda Rambai Tengol to Tatopiu, Nagagi 6 Micham, Sanga Kumna Hatpase, Mashe Tuna, Justice Ulakiro, Justice Ulakiraga, Public Equi Justice here, Mashe Purakina Ba Equi join sit in protest company. Adubo Equi Naga People's Union Show, government Chesianira, Homework Kare, Equina. Haribati Manche, Shu Gather Sinche, Loinmak Mashe, disarm Tobiro, no may sis Tobiro, Shu She, Lokopiro, Go, Adu Nemcha, Kipkenche, Equi Shuki, Chairman Tangboy Kipkengi, Lupini, Aduna, Cabinet Mantri Digi, Trop Tobiro, have the Equitimani, Aduga, Cookie Sinche, Receiving Yamche, Manipurkit and Tokyo, have the Equitimani. Masiti Manche, Nishi Power response, I'm a Pauto. Tang Tram heading a ship house, Adunang is here. A quite jointly, machine wide of a share, who took point and she sit in protest. Makatana, Sagana, some to mean election, the people of Malagadi. I quite my Tiamdi, Naga Pulaga, I quite further democratic, I quite agitation Akanba Satagani, Atoba Kong Sangani, I quite Neighbor the labor, Murumapam, Yam Koruga, Equi, government against the Equi, I don't equate demand is a target. Hungry power of equity demand. Object Mogi Suse, Ulap Suse to Jalaba, Lokova, Manipur Lan Loire, Aduna Tragadi Lan, Sunoy, Koyam Wagini, Adunamiam Punamanga. Akoi wariba masana aina mi akoina nuaita dana hakibani haibidugi justice to kadai da puthokrage ba mi do moi phagrabra mogi mathakta kari action lawrge ba adu phamung da tumba angang macha pik thrabok da jiri bangbi kari gi law subadagi hali ba mayam sing gi justice ama bhok puthokpi draga akoi shanti gi wari sari ai ubada no phet ho shanti la e sibu akoi di ta ba da bhok da isa je tu chung ikai ba aduna hauji Hairiba, Hongjang Hairiba Mayamche, Akoi Mayamche, Gari Togodage, Haibagi Wapamche,
yam punamak khanara kanda akoi na ngang ni moina tabi dre protest to wi tabi dre memorandum na sandre ngari yo mada yaw e sine akoi gi kano se dona akoi ngasi se memorandum ju piroi sakana to ri bo se akoi yaning de jati punamak na yaning de moi henmalli kongkom hantok piu haibadune ba akoi na justice puthok piu aina hali hairbo do phaba ngam da ba sarkar sibo leibham thoi bra ba moina thibada phangde na wabado tiningai leitre aina koina hatpani emotion dage na thogle ba adu bo phaba ngamdri se kari gino ba sida justice puthok ngamdri ba leina sikari gino ba thibagi matam leitre ba moi do wahandre ba moi bu chena handre ba koina hatpani na hairaba du bo do phaba ngamda ba adai yengu Amit Shah ga Narendra Modi ga na lal hoba loisan do ne na sok thari dai ne adu bo KNB gi leader ne ba sarkar pai ba gi husband je sidi ma ka jole je ba adu di mana sogoli na tro la lo ba adu ga khoi dana la lo ba loisan do ne na tum dana lai ba mi me am ha la ga la lo je loisan do ri bra ba masina khoi shuga ya ning de jaga men na khoi ya ning de adu to ba da bo miam na si yong na wara ba chahi mari haira ba matam sida state ki lengak na mathau ama bok to da ba ma khai tumin na lenung da chang dana lai ba haujik khejak ta ngare vote do ka to bagi miam praja se akoi praja se phadigo mamane he na maman yama bane akoi se kaimta maman leitra bane aduna akoi na chahi manga gi damak ta piru ba right to handa ti moi da amu akoi na para tambira se haiba wapam je thamaga ai puno mapu kurum jari Yarbo Aigi ming Khetrimayum Santi Fireman Bazar Ketel Chigi Oina ai President gi Au Pujabani akoi gi lupna Fireman Upi Ketel simpam mamati saktang pamba lup kawi adubu ngasi si akoi lamdam sibu koliba Ketel lairembi imagi masai gon sida singmi tammi punna awaba taraba matam sidaida aikoi punjhallaga awaba singsi kari tawraga kokadage haidana khanana nabagi mifam ama pangthokwa ngambasi yamna harawi yamna pungning nungsi itihas ta sanagi mayekna iduna leihoragani haibasi ma aigi motta thamjaningi adubu hauji aikoi leiriba manipur gi irangsi sungloi loi giroi maramdi lal loisan ba haibasi India government na taseng na maki tawhan ba lan makal amanina aikoi gi lan se loisan giroi haibasi madi ai taseng na haijage akoi kathen nupi mayam si nong magi lupa yang khai chama talaga panglai da leijaba kaisu khanje da ngaktani adubu sahi mari phana satharakpa lan phamchina maram oirakan sida kanana sinbal lano haibase yamna mayek sengna khange hujikti aikoi 2008 ta sugi sign tawna base su je pulap lokthok tribau manipur gi lan di sungloi loi roi daga men na tasengna maki sathan ba lan ni aduga su haibasi matam du da india gi oina insurgency leiba jaga khadingmak adum lei aduga leiri singchi wari watai sanaraga loisan ba india ga men ta demand tawba state government ta demand tawba ekoi su madu di ataba le adubu su hairiba kangbu ki terrorist singje moina su tawri se moi si kanaga kanada yana da ba moi si lalauba mani natraga moi si adune na thoki bise ekoi khangau de ba matam du da india government na moi gi su ji tongna khar kanda manipur state government na kari tawdana leihobano state government su yawi haibadi khange adubu moina masi loisin bihogdabana maram warakanda lanje sungloi loiroi auji india government na loisan ge haridi lan loigani india government na loisan dabani na lan sungloi loiroi koi adum sigini akoi adum manggini sungloi loiroi aduga auji manipur da ji chathariba lalhoba mayam leire haidana Amit Shah amadi Narendra Modi na hairi base masi ta sengna maki akoi thamoi sidai da yam saung mama poeba lalhoba na mana seme mana linkhatle micham mayam ma halalle mana aduga
la lo bu lai re la lo bu lui san doi ne na cobra nura kharo no mayam ma tau ri kana ma sikari no ba ma sikai su phangoi kaim ta oi roi moina no mai katha liba moina lujing loya da yum mai tha da na chel liba misi mina thoi ba mayam je karai da gi lak pa no mai maruna miyam je hat ino ba moina tha do ko mi sing da hat pa ne ba akhoi hana khangam dra so hojik ti mai yam cheng na khange aduna hojik manipur da di state government na lengak pidra ba miyam gi property ama sung lan thum unchik kan bidra ba sarkar sina santi porkan ne nok tana leiri ba se yam ikai ni ngai ne ba koi ta chen tum moi masak tu da koi ikai ba idong chau ko le ba mara le jadra ba moi na ngapi sembidra ba ni na khut utup pai dana angam ba any how tau gi ba mayam ching dana hau ji na na mayam ma ek palakan da phari pulli ngasi awa ba mayam ma tahli aduga Chorsampurda hana nongmai lakhiba lan hauram dai da lakhiba nongmai singdo phagat pirabra nongmai lakpa mi singdu masakta kari action lore football sanabada nongmai alaga football sanagiba nongmai phabirabra aduda adugi potu phagrabra ba tasengna naga ichininaw taruk sa semba dong semaga hat kraba akoina emotion dagi hat pani na hairaba masana adugi mathakta bogda action lama bog lobang amdaba सरकार सी अखोई ने लेरी ने लौगद्राबा सरकार से अदुना अखोई तुमना हाथ के हाय बसे सरकार की स्टेट सेंट्रल गवर्नमेंट की पॉलिसी दा स्टेट गवर्नमेंट ना सपोर्ट तौरा कांद लेदना अदुम लेबा फिबम सिदैदा अखोई प्रजा सिंह से वारे सोक्थरे खरसो हे मन करे प्रजा मियाम से धरना फंबगा रैली सपगा द सनांग तारे अखोई यम वारे Isaisu tabam thapong khangre mai masing tamang khangre mayum ba kai leitre aduga ngasai asu yam war ba mi sing sida leina nar kanu ya banate adu tawi ba mayam puna ma sing se sarkar na thawoi wawoi dana leibi ba se masi akoi taseng na nungai te aduna hauji kai then mayai simak ta da jingmi tammi akoi mayam punna tanara kanda akoi kari khungthang changchen gadage haibagi matam se yamna thengwa ba matam oroga su yamna chumba khongthang ne na ai lojage aduga hauji hauji leibiri ba akoi state ki force sing se akoi swai tampak ta di tampak ki mi pha ba di yam thona phaye ba moi se aduga ngasai gi thabak ama haibadi lalhouba di terrorist na ko singduna akoi da landar ko matam da di order phangde state government na akoi da ya ba pi de na nongmai do karai da losal laga lei ba no kangde ba state ki force sing de ado hauji pharam dai di mareng chatana yena ka luka mi ko chi thi dana phari ba adu da di moi gi thonga se leina lowe ba ado masi yam nungai te ado akoi hauji ki tanja da la loi ba hai ba si ju la loi giroi jaga mena loisan ge hai ba no mi ta la loi gani ukina ko te